लान ओजा सिंग लौबुना मना पीनी हाइबा अदुदुगा अरान म तोबु यारोय हाइबा सिंगुना सैराक पीबा मसी करंबा मसी लेंगा की असिगुम थोंगसे अगंबो भंग थागत ले हाइताय ता सामना असिगुम मथोंग हुक्तबा तनिंग तमाम संगतबा दायित्व लोगम थोक लौदबा मतिक मिनिस्टर कमिश्नर डायरेक्टर खुदक फम थादोकना हेन फगनी हेना देसांग माइकैदगी देसांग फाल वेस्ट डिस्ट्रिक्ट माइकैदगी थमजरी टेक्नोपल डिस्ट्रिक्ट की मनुंग चना लेरिबा रिलम एरिया मरिंग ऑर्गेनाइजेशन कोनबा मरिंग एरिया दा म्यांमार रिफ्यूजी मयाम संचिलक्तुना लेरिया हाइबदगी रामोगी टीमना यंगशन बचतलुबदा चरिंग फाइ सोक्तोंग एंड सतांग लमलोंग खुनोगी सतोंगी निथौ सिंह रिफ्यूजी सिंह कंट्रोल तौब ngamdre हाइना फोंदोरपगा लोइनना चपचाबी रामोगी टीमनसु टेनो थेंगननबा नुमिदांगी अथेंग मतमदा फावबा म्यांमार दा अमुक इंडिया की नमखैदा अमुक चथोक चसिन तौबदा म्यांमार रिफ्यूजी सिंह एयर लाइना लाइना अथिंग अमत पीदना येंगदुना लैबा थेंगनरे हाइरी मसी नगा की एपेक्स बॉडी ओइबा यूएनसी अमदी अनसमना अथुबदा मेजेंग चंगबियो हाइरी Manipur Students Association Chandigarh MSAC na sinduna ngasi DM University da Mahirusing gi oiba annual admission guidance gi oiba thorum ama pangthokre thorum adugi matang da MSAC gi Finance Secretary Chandrasen Mayang Lumbam da phongdorokpada handak pangthokkiba Council of Higher Secondary Education Manipur na loba class 12 examination da mai palaklaba mahiroi singna Punjab ta leiba college amasung university singda tongan ba stream singda admission taunanaba hotnabada khudong sadaba kya leiriba adu kharadang oirabasu mahiroi singna thengnariba awaba asida hena khudong chananaba ngasigi thoram asi pangthokpani ngasi fawda mahiroi chama henbana admission guidance asida laktuna मखोई की अपाम कॉलेज यूनिवर्सिटी एडमिशन तौबगी वारी सानख्रे हाइनसु फोंदोखी पंजाब यूनिवर्सिटी की मखा कॉलेज फॉर एग्जांपल द PGC 11 अदगी DAV कॉलेज MCM DAV हाइव कॉलेज अवेलेबल कोर्सेस BA होइसनु BCom होइसनु BVoc असिना जिम तोंगान कोर्सेस के अखोइना अंगम गाइडेंस महिरोइ सिंगसिदा पीरी अदुगा खोई अदुम फजना प्रोग्राम जे निथीना DM कॉलेज की स्टूडेंट्स ऑर्गेनाइजेशन अमल पुछमनर पांगथोकसरी The Social and Cultural Development Center SOC DEC Wangjing Thawal District na sillaga Wangjing Wangkhai area dagi handak ki class 10 amasung 12 ki examination singda mai palakraba mahiroi sing amasung relief center da leiba mai paklaba mahiroi singda achamba manamathum piduna poning thawat pagi thoram amangasi Wangjing High School ki complex da singlem na pangthokre Masigi thoram aduda DM College of Science ki thabaktagi patharaba principal Elangbam Jaduna chief guest SOC DEC ki president Rosen Thongamna president aduga Wangjing High School ki headmaster Thongram Gunindrona guest of honor oina saruk yakhibaga loinana senior career guidance counselor Sanjembam Silomi Devi Wangjing dagi Chartered Accountant Songtham Sanjoy amasung Chawama Higher Secondary School ki lecturer Moirangthem Mohindrona special guest sing oina saruk yakhi Wangjing Wangkhai area dagi mahima singi lamda mai palaklabi sing adudi physics ta doctorate fangbaga loinana hojik Sri Govind Girls College Khuraida assistant professor oirabi Dr. Lairi Lakpam Anju Chanu apokpa ibomsa Manipuri da doctorate phanglaba aduga hojik na ningthok khongi Mangol Nganbe College da assistant professor oiriba Dr. Naurem Apan Bamaitei apokpa Brjendro Kumsing lisingani subna kolumdoi da NEET qualify oirabi Mahima Ngangom apokpa Surjit amasung Lairi Lakpam Rembesi apokpa Hemanta amasung handak sahigi JEE da mai paklaba Lairi Lakpam Pibaril apokpa Arun Kumarni handak sahigi class 10 amasung 12 ke examination singda mai paklaba mahiroi punna nifumanga dasu achamba khudol tamduna poning thawatki
मसीगी मनुंगदा कुनमाथोयदी रिलीफ सेंटर द लैबा महिरोय सिंगनी महिरोय कयाना सरुक याखिबा ngasiगी थोरम अदुदा कैरियर गाइडेंस की मतांगदा मरिक चुंबो फम कया थमलदुना कैरियर काउंसलर एस सिलोमिना हाई महिरोय सिंगना तुंगदा माइ पाकनबगी अहानबा लंबी असि तमलिबा टेक्स्ट बुक सिंग ममुत्ताना पाबा खंगबा सिनी लोअर क्लास सिंगदा English amasung mathematics ningthina hairакpa mahiroi singna tungda lakchari JEE natraga NET kumbagi examination da thoina awaba ohande haiki mi amagi magunda yenglaga career semba masagi apamba aduda career semgadabani loinana pokchel sengba hotnaba kanba haiba sing asidi tangai fadana yaudaba yade haiki thoram adu sinbagi matangda SOCDEC gi thomi ngangom surjit na hai mahiroi singda mahi tamningbagi inot ama pinabagi pandamda career counselling asi pangthokpani loinana wangjingda human resource asi chawkhatnanaba pandamda haurakliba mahiroi singda manamathum pidna poning thawatpani haiki Mamang tha megitang kun mga dagi kuntaret pauba Guwahati da pangthokiba 8th National Kung Fu Championship da runners-up tarakkiba Manipur team gi mana phanglakkarba Mahiroi Singh harau taramna okre Chanaroi Singh okpagi thoram adu All Manipur Kung Fu Brotherhood Union na sinduna ngasi National Resource Center NRC gi Oza Sanazauba Memorial Hall da pangthokibani ngasi gi thoram da All Manipur Kung Fu Brotherhood Union gi advisor ke Maharabi Maitai All India Kung Fu Federation ki Working President Dr. Sifu Norendra Thokshom AMK BU ki Tactical Director T.S. Santikumar Imphal West District Wushu Association ki President Dr. Longjam Mangalsana ex Upar Pradhan S. Merajau Kos Singh Y. Navasandra amadi K. Babuna President Member Singh Oiki Nambol Kendra ki manung chana leiba langpok lamlong bazar da ngarang ahing pung 13 minute jangkai mga tabada khanghudan horkpa Meina Dukan ani Meina Tumna Chakhre Meina Tumna Chakhre Dukan asi langpok tagi masimanaw ani nongthombam Indramani mayamba na langi dukan amadi nongthombam Anil manaw nupana stationery item pirol grocery singba yonba dukan ni hari Meina Chakhre Dukan ani adu miyamna kannanaba honaki amadi Nambol Fire Substation ki personnel sing laklagasu thengkhibada Meina Chakhre Dukan sing adu kanba ngamkhidre hari dukan ani adu short circuit thokpadagi horkpa Meina chaklakpo eramba yai hari Handak nong kan subadagi ising sauduna awaba saitheng phangkraba Nambol Kendra gi manung chanba isok khul imung singda sampark sahayog sanskar seva samarpan Bharat Vikas Parishad Manipur Front gi mateng loidana Social Development Institute isok amadi Sayatap Foundation na kusamna na sinduna nongwada sangraba yadraba polam sing SGI isok ki campus ta ngasi yanthokre tembang polam sing yanthokpi thoramda sampark सहयोग संस्कार सेवा समर्पण BVP नॉर्थ ईस्ट की प्रेसिडेंट डॉक्टर मोयांगथेम प्रेमजीत BVP मणिपुर प्रांत की फॉर्मर प्रेसिडेंट ओरिबी रिम्स की फॉर्मर डायरेक्टर डॉक्टर हेमम प्रियोसकी BVP की रीजनल सेक्रेटरी संपर्क आर्किटेक्ट B कृष्ण कुमार शर्मा अमदी अतई थौमी सिंह सरुक याखी तेंबांग पीबदुदा चेंग असाथाव तुम आलू फी सुनब डिटर्जेंट पाउडर कैंडल यावना नोंबगी चंगद्रब यादव पोलम सिंह इचाउगी अवाब नंगलबा इमुंग सिंह यंथोखी अमदी SGI की थौमी सिंह पुखरी चाइनबा सुनु सिंह खुसिनखी तेंबांग पोलम सिंह यंथोपगा मरी लेना BVP नॉर्थ ईस्ट की प्रेसिडेंट डॉक्टर मोयांगथेम प्रेमजितना फोंदोखिबदा BVP असि लेबाक सिगी अवा अना तारबा मियोई सिंगदा मतेंग पांगनबगी लेबा नेशनल के थाकता लेबा ऑर्गेनाइजेशन अमनी लेबाक सिगी मफम सिनब थुंगना मफम गी मतुंग इना मथौता पोलम सिंग मतेंग पांगबै सरुक अमा ओइना तेंबांग पोलम सिंग असि यंथोकपनी इसिंग इचाउ असिगी ओइना मफम कयादा कोइना चतुना ngasi asina tararak suba oina मथौता पोलम सिंग यंथोकरे मखा तानसु मतेंग पिहिगनी हाइखि
चंडीगढ़ हॉस्पिटल ले कोटा राजस्थान हॉस्पिटल ले बिहार ले फ्री लाइन भारत विकास परिषद से असेंबली तामोदू लाक्रे तामोदूना हदोपरमने अखोई डॉक्टर शिनांगी राजेन नुंगी डॉक्टर ममिया चटदो अदुगी मैदान ने सिसिलोने बेने मैदान से मोरांग तो ने इशु मोरांग लेगे डॉक्टर राजेन ना मागी ग्रुप अनसिंग से भारत विकास परिषद से मणिपुर बमोने हदोपरम नेशन से करी तौगे है थारगा लैरिसिने दो संपर्क तौबा सहयोग संस्कार सेवा समर्पण हिंदी बुद्धि ओरे हौखिबा जून 6 की नमिदांग वारम पुंग 6 लम ताब मतमदा मसासिंगी लाइक पाफमदा मई यादबदगी ममदुना लैरिबदु सेमननबा होनबदा मैना सिंगबदगी खुदक्ता लैखिद्रबा समुरो ओंग लैकायदगी लैखिद्रबा मरांगथम दिनेश सही 95 की इमुंगदा ngasi ayuk like minded group LMG Manipur gi mihut kangbu amana imung asigi awabada saruk yabaga loinana asa taksing tengbangkhre Tengbang Khongchat Aduda Group Asigi Vice President Songtham Jiban Lata Secretary Ojit Sorokhaibam Publicity Secretary Rakesh Naurem Finance Secretary Kunjesor Mangsatabam Assistant Secretary Surendra Ningomba Executive Member Joli Kumar Tongam Birla Salam Amadi Boinau Maibam Leshangthem Ongbi Santibala Devi Karani Purailatpam Naurem Romila PK Huirongbam Joy Kumar na singba group asigi maru oiba member kya su saruk yakhi Tengbang Khongchat aduda saruk yakhi basingna laikhidraba Dinesh ki thawaina sembi ba mapugi nakta ingna sikna leirunabagi damakta minute ama tuminna leptuna wa phondokhi Khongchat aduga mari leinana group asigi secretary Ojit Sorokhaibamna phondokkhibada pikliba macha ani gi lairik fapam ka gi mai semnanaba hotnabada maina singlaga laikhidaba marangthem Dinesh Singh sahi 95 gi misi asi yamna thamoi sokpa amani aikhoi mioi ba haibasi sinanabagi damak poklakhraba mapokni yamna nungai tribadi मा की पिकलिब मचानुपी अमदी मा की लोइनबिना वाना लेलहोगदबा पुंसी असिबु थौना पीबा ओइना ग्रुप असिना इमुंग असिगी मांगदा लेपचबनी दिनेश लैखिद्रे हाइदुना पोनिंग थौना सोंथ हंदुना अनाब ओइहनबिगनो थौना लैना हिंगनब होनबियु ग्रुप असिनासु इमुंग असिगी मखा तारकपदा पांगबा याब मतेंग सिंगसु पांगखिगनी ngasi like minded group LMG Manipurna imung asigi awabada saruk yaba lakpada laikhidraba Dinesh ki loinabi rasina LMG Manipur gi thaumi singbu thagatpa phongdorakhi Haukiwa numit kharani ki mamangda thokiba ising isauna maram oiduna numit 19 mathau leptuna lakhiba Raj Medicity Hospital hayengdagi mahoksagumna ana layang chathaba hawrgani haina ana layang sang asigi Managing Director Haubizam Rajan Phongdorokli ngasi North AOC da leiba ana layang sang Raj Medicity Hospital da pangthokpa pawgim from amada mahangna hai cyclone Remal na maram oirga lamdam asida akan banong subudagi khangudana tholakhiba ising ichau aduda hospital asigi machine sing maru aina CT scan x-ray machine yauna oxygen pipeline electric panel fire fighting system amadi store gi polam kaya amang ata thoktuna yamloba selfam gi oigidaba machak mathum sing mahanki ichau aduna maram oirga hospital asigi block khudingmak ising thumjin luraba matung semjin sajin bagi thabak ngasi numidang waram phawbagi manungda lochinduna hayengdei OPD routine operation amadi dialysis yauna layang sang asina miyam da piramba service khudingmak pi bahorgani haike मान मखाता दुना चाही असगी हौकिबा मेगितांग कुन निपान दगी साइक्लोन रिमाल नमरम ओयरगा लेप्तना चुखिबा नोंग अदुना इम्फाल तुरेलगी लोनमवाल सिंह काइबा अमदी इसिंग पाथोक्तुना हॉस्पिटल असि थुमजिन किबा मतम अदुदा हॉस्पिटल असिदा इनपेशेंट ओयना पेशेंट हुपुनिथोय अमदी पेशेंट कुनमंगाना डायलिसिस तौदुना लैखि इचाउगी मतम अदुदा ऑपरेशन तौदुना लैबा अमदी ऑपरेशन लोइबता ngairiba patient sing yaubana patient sing adubu tekta kaidna thamnanaba amadi kannanaba hotnabada hospital gi authorities singda achaubu singnaba ama oikhi hospital asigi block khudingmak ising thumjin khibadagi patient sing sapagada atop hospital singda refer taunanaba hotnabada Imphal West ki DC Kiran Kumar SP KS Sibakanta
NDRF team Assam Rifles amadi Arambai Tengol achau mateng pangkibabu mahakna tawimul khangba utli hairuna ichaugi namit aduda ana layang sang asida operation tawkiba patient amadi operation loibata ngaiduna post operative care gi mathau taba patient singna nangkiba saitheng amadi phauram gadaba awaba sing adu hospital asigi maikai dagi thamoi chokna nuai taba adu fawi haike hairiba laibak thirba ichau aduna maram oirga matam khara thong lolurabasu hayengdagi mahusagumna mathau tawba hoduna miyamda awangba thaki ana layeng gi service pinanaba hospital asina sem saba punamak loisilak le phongdokhi panba yai haukiba chahi lisingari kulumdoi dagi leptana chathar irang asina mari leinana thokhiba kut thoknabagi thodok sing amadi laibak thiba thodok sing da asok pan nangkhiba ayamba hospital asina lemna ana layeng piduna laklibani nakal amarom da ana layeng gi lamda hospital asina miyam da piriba khudong saba sing asi yenglaga lemjaningai oirba manakya su hospital asina phangba ngamkhrabani hospital yang kita beri dewa dalam yang awal dan sendiri service yang panjang yang dekat perlu makan dan kemudian menjadi komunikasi kalau kita bisa lebih dapat komunikasi Ningombam nandon iba Manipuri khori role da lanai meeting amasung Khongul amasung mai haina mingthon ba larik ani fiction and poetry club Manipur na sinduna ngasi Manipur press club ki Loktak hall da honawi matung ina phongkre larik phongbagi thorom aduda Manipur sahitya parishad Imphal gi president Longjam Joychandra na chief guest fiction and poetry club ki president Dr. Haisna Burichandra na president Sahitya Academy awardee Yumlambam Ibomsa Manipur University ki School of Humanities ki former Dean Professor Nahakpam Aruna University Asimaki Manipuri Department ki Associate Professor Wahangbam Kumari Sanu Amadi eminent critic and translator Laisram Memon Guest of Honor Oina Sarukaki Larik Ani Adiki Adugi Aiba Nando Ningomubna Fondrok Pada Tongan ba Hiram Kayada Lamdam asibu saktak liba saknai raba mioi kaya unaduna makoi na lauram bathodang kaya adubu nainazaduna article kya sengwat sagatuna matam kuinadagi thamlakpa adu miyam da khudol tamnana gudamak larik ani asi phongjabani larik ani asina hogalak liba naharul singda lamdam asida lairamba masak naharba mioi kya na lauram bathodang adu matam gi matung ina kau khiba yai khanjaduna tungi mirolna ningsing haunanaba Khanduna larik asi iduna thamambani hainasu phongdokhi Miyoiba aikoi khakta malem sida hingba yaroidabana sa usek upal wapal kayasu aikoi gi matengna hingsanu makoi gi matengna aikoi su hingsi haina Manipur Wetland Authority ki Technical Committee ki Chairman Environmentalist Dr. Khangembam Samungona phongdokre Wafam asi World Environment Day 2024 gamai lenana Bishnupur Forest Division Ibado Lamkom Ningtho and Ima Panthoibi Thogollup Amadi United Club Thiamna Kusamnana Sinduna Ibado Laikom Ningthogi Laibungda Ngasi Pangthokpa Awareness Come Tree Plantation Ge Thoromda Athoi Metung Oina Saruk Yaduna Phongdokhibani Dr. Samungona Makhata Kibada Malem Asida Ekoi Miyoiba Khaktana Lairaga Hingba Yaroi Miyoibana Sor Honbada Changlib Oxygen Opal Singna Pibana Opal Yaudana Hingba Yaroi Aduga Opal Asi Ekoi Miyoibana Thadragasu Usek Waya Kyana Thari Loinana Usek Waya Tilkang Yaudana Chara Hoba Ngamde Maramsina Ekoi environment su Yokasi Upal Thabada Natana Upal Hingan Nabahonasi Hingdragadi Uthabi Kanabalite Haiki Toromdar Manipur Lengaki Forest and Environment and Climate Change ki Special Secretary R.K. Amarjit Nambol Higher Secondary School ki retired Vice Principal Teacher Awardee Dr. A. Sanatomba Ibutome Institute Wangwagi Vice Principal R.K. Bijoy Nambu Higher Secondary School ki Vice Principal Naurem Loken RFO Bishnupur Mutum Nilamani RFO Sadar West
Kiranjit Yomnam, RFO Central Headquarters Sorokaibam, Robertson Su Athiba Mitunglan Singh Amadi, Wangang Luising Oina Suruk Yaki, Thorum Adu Awareness Program Ama Pangthok Paga Loinana, Ibudo, Laikom Ningto, Ima Pantoibi, Laibungi, Akoibada, Uningto, Leihao, Chorpon, Harikago, Haino, Taibong, Bokul, Karpur, Jamun Atay Uhaipuan ba Amadi, Urum Langba, Amakali Ucharaka Su Taki, Amaram the Nabol, Horifaba, Sing the Su, Depo, Waikom, Roma Bainigi, Lusing Makada, Ucharaka Su Taki. Hamas fighters in the Israeli Landmi Nifal Chakhre missing adu rocket propelled grenades RPG fire Taururga Landmi Gari Amada Tonglaga Rafa the Koiba Lakibani Aduki Matanga Hamas ki arm wing Kasam brigades the Fondo Kibada Yeknabagi Gari the complex ambush Sataki Yasin 105 RPG Sing D9 military bulldozer the caption duna Israeli Landmikya Sohan ki Amadi Hatki Rescue Force Vehicle Amasu Laki Madudasu attack Chataki Amaramda Israeli Landmigi Wangaloi Daniel Hagarin Haikibuda Southern Gaza the operation Chataring Aida Taudok to Tokibani attack Adu Karam the Chatakibano Haibagi Tijingani Hamasna Micham Prazada attack Chatarak Tanaba Makoibu Kulai Pahendanaba Israeli Landmina Tabakana locally Israel Kannada Gidamak Landmi Kayanasu Makogi Tawai Tadok Nanasu ready the lake hike. Italy ki Aprilia the Pangtokiba G7 summit Yaurabumatung the Prime Minister Narendra Modi India the Halakre platform extra social media the PM Modi na Irakibada Mahakna World Lusing Bakaya Gawari Chanaduna global community na Kananaba Fangadaba Tabak Lokat Nanaba Amadi Lakadaba Mirol Gidamak Hena Paba Punsi Mahing Fanganaba Tabakya Semgat Lamnaba Kanaki Mahakutaramna Tarokiba Italy gi Miambusu Tagapa Pundoki Mahaki Mapan ki khongchat asi mahakna ahumlak suba term the Prime Minister oina wasak laro matungi hanba khongchat ni Prime Minister Modi na unaduna wari sanar kiba lusing di Italian Prime Minister Giorgia Meloni, UK Prime Minister Rishi Sunak, US President Joe Biden, French President Emmanuel Macron, Canadian Prime Minister Justin Trudeau, amasung German Chancellor Olaf Scholz yauki. Sanabagi Pau District Sports Association Kaksing na Sinduna Association Asigi Playground Chatariba 20th KK Memorial First Division Football League 2024 ingasi Sanakiba Master All Kaksing Kunau Sports Association Kaksing Kunau na Sugunu Football Club Sugunu Panjal Ani Amada Toykre Match Asigi Ahanba Panjaldu SFC Sugunogi jersey number 17 M Luhena match ki minutrai Toida Chanki District Sports Maipa Krabatim TKSA Kaksing Kunogi Panjal Singduna jersey number 6 KS Amutoina minute Nifumaga half a minute Ama Amadi jersey number 11 TS Tom Tinganba na minute Humpuda Chankibani District Sports Association Bishnupur Sinduna Mini Stadium Bishnupur Tatariba 17th N Balanand Singh Memorial 2nd Division U17 Boys Football League 2023-24 in Asisana Kiba Match Anigi Ahanba Ground that TGES na Wainam Sports Association of Panjal Mangasweno the Mighty Pikre TGES ki Panjal Singh Adu jersey number 8 Langbam Nestan Boyna match Hobwi Min Ani Chatpada jersey number 10 Warang Them Manithoi Bana minute Jankai Taret Humrani Toy Amadi Humdratreta Aduga jersey number 4 Kumbukzum Manimatumna minute Marpusat Prasan Ki Asig Anisuba Ground na Krauna United Football Club po Panjal Manga Amada Mighty Piki Kraugi Panjal Sing Adu jersey number 10 Huidom Nongpok Ngan Bana minute Ani Amasung Kumnapan jersey number 14 Oinam Yai Pabana minute Kumapan jersey number 7 Ahen Sana Hemamna minute Jankai Taruk Amadi jersey number 17 S.H. Haridas na minute Humdrataret San Kibani United Football Club ki Amat Tangayarba Panjal Aduna jersey number 7 Paumai
Gangkhulungna Mestre Minute Marfungada Chanchivani. Youth Progressive Club Ishok Makhalekaina Chindra Chathriba First Mini Boys Volleyball Tournament 2024 Anisuba Semi Final Match the DVA Thawal Mai Pakre Match Asi Ngarang Sanabada Electric Light Namaram Oirga Match Sanaba Loidabadagi Ngasi Handuna Sanabada DVA Thawalna YPC Ishokpo Set Home Amada Haibadi Point 25 23 25 21 21 25 Madi 25 23 da Maithiba Pikibani Aroibada Maropo Amuhanna Pre-primary Oza Niyom Wang Madalong Nabhot Nababu Yaning Dabo Fondoktuna Education Minister Commissioner Amadi Education Director Gi EPG Singh Mai Chakhre Mahiroshingi Oba Annual Mission Guidance Ki Thorum Ama DM University Pangthokre Raj Medicity Hayangdagi Mahausagomna Layang Chatragani Loyana Hamas fighters singna Israeli Lanmi Nipan Hatkre Nasi Damaktadi PAODAM Pijava Matang Asilo Shinjare Mejang Tabiriba Kwai Punawapu Amukahanna Kurumjari